ꯃꯌꯥꯝ ꯑꯩꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯩꯅ ꯎꯠꯆꯔꯤꯕ ꯍꯋꯥꯏ ꯆꯅꯥꯁꯤꯒ ꯃꯪꯒꯟꯁꯤꯒ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝꯁꯤꯒ ꯇꯧꯔꯒ ꯍꯥꯞꯆꯤꯟꯖꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯅꯕ ꯀꯤꯂꯤ ꯆꯅꯥꯗꯣ ꯏꯆꯝ ꯆꯝꯅ ꯑꯩ ꯍꯧꯖꯔꯛꯀꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯥꯏ ꯍꯋꯥꯏ ꯆꯅꯥꯒ ꯃꯪꯒꯟꯒꯗꯣ ꯃꯌꯥꯝ ꯀꯨꯀꯔꯁꯤꯗ ꯍꯥꯞꯆꯔꯦ. ꯑꯗꯨ ꯑꯝꯇ ꯀꯥꯝꯊꯣꯛꯆꯈꯤꯒꯦ ꯃꯌꯥꯝ. ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯊꯥꯎꯁꯦ ꯃꯩ ꯍꯧꯅꯕ ꯁꯥꯔꯦ. ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯃꯌꯥꯝ ꯆꯅꯝ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ. ꯁꯤꯡ ꯈꯔꯒꯁꯨ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯍꯩꯔꯤꯕꯣꯞ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯥꯒꯤ ꯍꯩꯔꯤꯕꯣꯞꯁꯦ. ꯉꯥꯏꯍꯥꯛ ꯃꯨꯟꯅꯕ ꯑꯝꯇ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ. ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ. ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯝ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯑꯩꯗꯤ ꯁꯥꯅ ꯌꯥꯝ ꯆꯥꯒꯜꯂꯦ. ꯑꯗꯨꯅ ꯃꯔꯛꯇ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯎ ꯃꯣꯔꯣꯛꯇꯣ ꯑꯃꯨꯛ ꯁꯣꯏꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ. ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ. ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯉꯧꯖꯔꯦ. ꯑꯗꯣ ꯍꯋꯥꯏ ꯆꯅꯥꯗꯨꯒ ꯃꯆꯜ ꯃꯅꯨꯡꯗꯨꯒ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯤ ꯑꯝꯇ ꯃꯌꯥꯝ ꯐꯖꯅ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ. ꯀꯥꯡꯉꯧ ꯉꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯣꯠꯂꯤꯉꯩ ꯍꯋꯥꯏ ꯆꯣꯠꯂꯤꯉꯩꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯒꯦ ꯃꯌꯥꯝ. ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯌꯥꯝ, ꯃꯅꯝꯒ ꯅꯨꯡꯁꯤꯔꯒꯀꯣ. ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯀꯣꯟꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ. ꯃꯔꯛꯁꯤꯗ ꯉꯥꯏꯔꯣꯡ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯩꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ. ꯑꯗꯨ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯈꯤꯕꯗꯣ ꯑꯗꯨ ꯑꯝꯇ ꯁꯣꯏꯔꯒ ꯑꯝꯇ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯗꯤ ꯎꯠꯆꯔꯔꯣꯏꯒꯦ. ꯈꯨꯠ ꯌꯥꯝ ꯁꯥꯕꯅꯤꯅ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯌꯥꯝꯅ ꯃꯇꯝ ꯆꯪꯒꯅꯤ ꯃꯌꯥꯝ. ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯁꯣꯏꯔ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦ ꯃꯌꯥꯝ. ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯉꯧꯔꯀꯥꯟꯗ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯔꯒ ꯉꯧꯕꯁꯦ ꯁꯤꯅ ꯍꯥꯎꯋꯦ. ꯑꯗꯨꯒꯤꯅ ꯃꯌꯥꯝ ꯑꯩ ꯐꯗꯤꯒꯣꯝꯊꯥꯛꯄꯁꯦ ꯂꯣꯏꯖꯗ꯭ꯔꯤ. ꯐꯗꯤꯒꯣꯝ ꯊꯥꯒ ꯃꯤꯅꯦꯗ ꯐꯗꯤꯒꯣꯝ ꯊꯥꯗꯤ ꯂꯣꯏꯔꯦꯅ ꯈꯜꯂꯤ. ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝ. ꯑꯩꯗꯤ ꯈꯔ ꯋꯥꯠꯂꯤ. ꯉꯧꯖꯔꯛꯈꯤꯒꯦ ꯁꯨꯃꯥꯏꯅ ꯃꯔꯛꯇ. ꯐꯗꯤꯒꯣꯝ ꯁꯨꯃꯥꯏꯅ ꯈꯔ ꯉꯧꯕꯁꯦ ꯁꯤꯅ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅꯤ. ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯁꯤꯅ ꯈꯔꯗꯤ ꯍꯦꯟꯒꯠꯄꯅꯤ ꯃꯌꯥꯝ. ꯑꯩꯁꯨ ꯃꯥꯟꯁꯨ ꯃꯥꯜꯂꯦ. ꯑꯃꯨꯛꯇꯪ ꯉꯧꯖꯈꯤꯒꯦ ꯐꯖꯅ ꯃꯌꯥꯝ. ꯍꯟꯇꯛꯅ ꯂꯥꯁ ꯑꯣꯏꯖꯔꯒꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯕꯁꯦ. ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯗꯪ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯔꯒꯦ. ꯑꯗꯨꯒ ꯊꯝꯖꯔꯒꯦ. ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ. ꯀꯥꯡꯉꯧꯁꯦ ꯉꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯖꯔꯦ. ꯑꯗꯨꯅ ꯕꯦꯁꯣꯟ ꯈꯔ ꯉꯧꯊꯣꯛꯆꯕꯅꯦ. ꯈꯔ ꯆꯥꯏꯁꯤꯟꯖꯒꯦ. ꯍꯥꯎꯗꯤ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝ. ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯊꯣꯏꯗꯤꯡꯁꯦ. ꯑꯗꯨꯒ ꯀꯣꯕꯤ ꯑꯁꯣꯏꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛ ꯈꯔꯒ ꯑꯩꯅ ꯁꯣꯏꯗꯣꯛꯆꯕꯅꯦ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯈꯔꯒ ꯑꯩꯅ ꯁꯣꯏꯔꯒ ꯊꯝꯖꯕꯅꯦ. ꯁꯤ ꯈꯤꯇꯪꯒ ꯆꯥꯏꯁꯤꯟꯖꯒꯦ. ꯌꯥꯝꯗꯤ ꯍꯥꯞꯄꯔꯣꯏꯒꯦ. ꯉꯁꯥꯏ ꯎ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯩꯅ. ꯑꯗꯩ ꯎ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯄꯥꯎꯗꯔ ꯍꯥꯞꯈ꯭ꯔꯕꯅꯦ.
थोइदिंग खितंग अमुक चाइसनजगे मैम थोइदिंग खरा नमना बेसन गे नमना चारगा हावई मैम बेसन खरा अमुक चाइसनजगे मैम अइना ngasai semjaba kili chanado aduna sida leijare aduga sidana sabudana ki paparga aduga asamba papaduga sida leijare sidi ngasai aina hawuda usagi tre mayam aduna ngasigidi si oina thagajarage mayam aduna aigi channel jida nongna changbirukpa isinaw yaurogedi aigi channel jibu nungsibiduna subscribe tawiramu mayam mathangdaju ano kaya thagajaba ngamba oijage mayam ngasigidi si oina thagajarage